Kolapom Priobata sing teksam mayai lekai ngasi numit manga tarani gi mamang dagi nongasi leptna surukna maram oirga teksam praja gi awaba ama hajaragadi ising asi sawban maram oirga praja ayamba wanare aduga tawbatabu teksam de hinghori ba lokon haibasi sigi area ten tha tainabagi low pari lising mu oigadra siga mangare hoji hinghori basi atedi loinamak ising loinamak thumme aduga teksam da sauri bising asi khongsa manga dagi lakpani khongsa manga adudi tentha turen khongjom turen langathen turen loksi pat men kenen sora mamangi ising amachung kaksing ilungi ising hairba turen manga gi ising asina amukta pulap la ga sing tobi haidana hatang ngasi manga tarungni gi mamang dagi landslide tawdana phunjang giba khong aduda chengi ising asi natana ising asi singthokpam leite maruena mari leinabasinga hojiksu yam kana hona biki aduga hena sauna turen asi khoigi sengmai turen wobaga gi masi tarab amutang hanbi ragadi khoigi ising asi yam thuna chithokpada mateng oigani haina khalli aduga teksam gi praja ayamba relief camp da leiba yauna re hongtok naraga sarkar gi makai dagi cheng sak thau tum mayam thilei adubu khunja ma oina haijan ningbadi maruina LPG gas asi yamna darkar oirakpa teksam praja gi oina ising isa on mandi sing yen hojiti yamna marang kai da maram oiraga mari leinaba department LPG gi gas asin tangdi mari leinaba singna athu matamda yohon biragadi hena praja sing awa baji khar makai di ko ngamgadra haina khanje